hojik sinjari ba festival asi ahum laksu boina akoi gi pangthok sabane haba tare adu mamangi 2024 da koina first akoi gi drama festival diamond drama festival se pangthok sei hari basna koina audio na pangthok saki adu ani suba 2025 da akoi gi adu audio na pangthok saki first ta team trom do adu ani suba kun lak saki adu handak kisina koina theater oi bani na koi gi stage performance ne hena fajagadra khan badi adu theater gi art form se hena koina yokhachana bagi pamjaba gi damakta da koina diamond radio na akoi gi MDU ga habadi manipur dramatic union ga collaborate tok jara kan da hari basi gu makal gi diamond drama festival se pangthok sabane hajaba tare festival group theater group kya handak ki se theater group tara turugna saru ya bira pangthok sakba akoi gi festival ni adu masi diamond drama festival haraga koina prekhak utpagi wana te duga inter-state level akoi gi festival oi haba tare competition oi pangthok sakba festival amaka what category kya every category se akoina punna akoi gi 39 muk thamjai hari bisi tonga tongan ba jury mention duga ob stage ki on stage ki pula par kanda 39 award category mai thamjai manipur ga theater ki machuk sidar ki timing se swai pangthok ko jai chin ding bi ro ko ji ke thamjai tasena har kanda hujik se akoi gi art and culture ki section sida mayam gi art ki horofam di akoi gi performing art haiba tare theater ni de haibi tawbuta bo koina film gi aduga tongan tongan ba mayam si yenguraga we theater sigi masida support obi ba yengbi mi masing yenguraga anda yamdi handa bai tare adu masigi root ti habi baduga support obi gi chang de dum handa bra khali as akoi gi kano artist sing na haiba tare ko mase ai gi view ni adu mayam na thana lawi habi gi wafam dinate tawbuta bu mi yeng ba handarak pa aduga mayam support obi rak pa handarak gi chang mong khara ujaba se dekona sigumba chauna manipur pum gi ona sigumba diamond drama festival ani ming thonjara kanda mayam so artist sing aduga writer sing aduga tongan tongan ba laibiri ba performing art theater gi art form sibu kona support tok jabo ina siguma mong se kona pangthok sabane hajaba tar Artists of Kakai in art, Abla, Manipur. Sapam, and child artists that in piduna, takhraba, takhraba, mathum, mathum,